Punabu kurumjari ngasidi yamna interesting oiba paw amkhatang khangminasi lupa chama khak piba tablet na cancer amuk hanna nahalaktaba ngamle. Tata Institute Mumbai da leiba Tata Institute ki Cancer Research and Treatment Facility na cancer laina asi anirok suba oina amuk hanna nahalaktanaba treatment tawba ngamle haina claim tawkhibaga loinana tablet ama puthokre. Tablet asi kaithelda lupa chama da phangalagani hairi. Institute asigi researcher amasung doctor singna sahi tara hena thijlaba matungda cancer laina miyobada anirak hanna narakkadabadagi kanba ngamlagani hairi. Puthokhiba tablet asina radiation amasung chemotherapy gi side effect tagisu sada yankhai romdi hantanba ngamlagani hairi. Tata Memorial Hospital gi senior cancer surgeon amasung research team adu yawkhiba doctor Rajendra Badbena NDTV ki paumi singa unaba amada hai miyoba ki cancer ki cell sing adu research ki damakta uchi da option ki masina uchi sing adu da tumor form toroki masigi matungda uchi sing adu radiation therapy chemotherapy amasung surgery ki mateng la layeng ki layeng asina cancer cell sing adu hat pangamlabasu akupa chromatin particles sing oina kaithaduna lay haiba khangmangam ki masigi akupa particles sing asi igi ichel diyaw kharaga atopa aksangi kayat ki cell sing da sangkhiba matamda cancer ohan bangami masigi problem asi thoktanaba doctor singna usi sing aduda pro oxidant tablet hariba resveratrol amasung copper yawba tablet sing pizaki resveratrol amasung copper anisina oxygen radical putoktuna hariba chromatin particles sing adu manghali haiba khangmangamki researchers sing aduna makoina puthokliba finding adugi cherol aduda masibu magic of resveratrol copper haina kauri tablet asina cancer treatment therapy gi side effect sada yankai hanthan batanatana anirak suba cancer thorok kadabadagi su chada 30% kunthra di ngakthopa ngamle hairi tablet asina pancreas lungs amasung oral cancer busu ngaktokpada mateng oi tablet asi Food Safety and Standard Authority of India FSI approval ngaiduna leribani approval fanglaba matung June July dagi tablet asi market ta fanglaba yai cancer treatment asida lupa lakh kya changba adu masigi tablet asina sumnagi lupa chamada miyobagi punsi kya cancer dagi ngakthokpa ngamlagani side effect test amasu miyobada tawri adubu prevention test adudi uchi khaktada tawki hairi masigi damak miyobada trial tawduna mai pangna result putokpada chahi manga di changkhigani tablet asi athobu matamda side effect amasung cancer prevention gi mateng oirigani haina senior surgeon asina phongdoki aduna karigumba masigi research work asina phajana mai pakpa taragadi masi medical science te yam chawba experiment am oigadoini loinana cancer laina asibu koi fight tawbada yamna chawba mateng masu oigani na kanjai